ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪꯗ ꯂꯩꯕꯤ ꯁꯛꯂꯣꯠꯄꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯂꯤꯟ ꯃꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ꯫ ꯏꯁꯨ ꯑꯅꯤꯌꯥ, ꯉꯁꯤꯒꯤ ꯑꯕꯣꯛꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤꯅꯦ ꯑꯉꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯤꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯁꯤ ꯑꯁꯦꯡꯕꯗ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯂꯩ ꯍꯥꯏꯕ ꯊꯥꯖꯅꯗꯦ ꯃꯐꯝ ꯑꯁꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤ ꯑꯕꯣꯛꯇꯤ ꯊꯥꯖꯩ꯫ ꯊꯥꯖꯕꯗꯨꯅ ꯉꯁꯤ ꯑꯕꯣꯛꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯦꯟꯅ ꯂꯨꯅ ꯌꯦꯡꯂꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯉꯥꯏꯔꯤ ꯍꯥꯏꯕꯒꯨꯝꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤ ꯑꯉꯛꯄꯅ ꯊꯜꯂꯕ ꯎꯃꯪ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯌꯨꯝꯊꯪꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯨꯡꯇꯥꯏ ꯇꯥꯏꯑꯣꯟꯅꯩ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯔꯛ ꯊꯠꯇꯨꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯑꯕꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯗꯤ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯒꯦ? ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯇꯧꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯛꯅ ꯈꯪꯅꯔꯝꯃꯤꯕꯁꯤ? ꯃꯦꯝꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯥꯏꯒꯦ ꯏꯁꯨꯅ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯨꯄꯤ ꯑꯃꯈꯛꯇꯃꯛ ꯅꯠꯇꯅ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ ꯃꯗꯨꯕꯣ? ꯃꯔꯝꯗꯤ ꯎꯃꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯕꯣ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯎꯃꯪ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯃꯈꯛꯇꯃꯛꯅ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝꯁꯤꯡꯗꯨꯕꯨꯅꯤ ꯉꯁꯤ ꯑꯕꯣꯛꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯎꯃꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯁꯥꯗ ꯁꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯌꯥꯎꯒꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏꯁꯦ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯒꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ, ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯦꯛꯄ ꯌꯥꯗꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯐꯖꯔꯕꯁꯨ ꯃꯗꯣ ꯍꯨ ꯆꯦꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯑꯆꯝꯕ ꯃꯤꯑꯣꯏꯅ ꯍꯦꯛꯄ ꯆꯪꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯃꯪꯁꯤꯡ ꯑꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯎꯃꯪ ꯑꯃꯈꯛꯅꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯃꯧ ꯅꯍꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯩꯕ ꯍꯧꯔꯛꯏ꯫ ꯍꯩ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯍꯥ? ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯇꯥꯗꯕ ꯃꯈꯩ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤꯗ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯆꯩꯁꯤꯅ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯀꯩꯀꯥꯟꯗꯕꯗ ꯎꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯋꯥꯔꯤ ꯈꯔ ꯂꯤꯁꯤꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯗꯅ꯫ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ꯫ ꯃꯦꯝꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗꯦ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯕꯁꯤ ꯇꯥꯡꯅ ꯊꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇꯃꯛꯅꯤ꯫ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯃꯠꯇꯅ ꯑꯁꯨꯝꯅ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯕꯤꯌꯨ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯄꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯔꯨꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯦꯝꯊꯣꯏꯗꯨ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩ ꯃꯥꯗꯤ ꯀꯅꯥ ꯑꯃꯒꯤ ꯃꯤꯆꯩꯈꯤꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯈꯜ ꯑꯃꯠꯇ ꯆꯣꯏꯊꯣꯛꯇꯅ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯃ ꯌꯥꯝꯅ ꯂꯨꯊꯅ ꯈꯟꯕꯒꯨꯝ꯫ ꯑꯃꯨꯖꯥꯎꯅ ꯀꯧꯔꯤꯕꯗꯨꯒ ꯇꯥꯗ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯃꯨꯖꯥꯎ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯁꯤ ꯇꯥꯗꯕꯗꯧꯅ ꯁꯨꯡꯈꯨꯝꯒ ꯈꯨꯝꯃꯛꯇꯦꯅꯦ꯫ ꯄꯣꯏꯔꯩ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯁꯨ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯏꯕꯣ, ꯅꯪ ꯁꯣꯏꯗꯅ ꯉꯥꯎꯔꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯅꯠꯇꯦ,
Ngasina mo kari karamba wakhalda no mangamisi. Nayum changoi leite hai. Inegi khodi charaga thore ini. Nangne hindi himalaban. Wakhal muna khal. Hari to mangonda natagum poire. Hojik mana khali ba wakhal adu hai rei. Amuja. Aida senga wakhal thokse. Isada khaurangba langtakna khangningbana leita phum khangdi. Ngarangsu aigi manganda karino haifam khangda. Lokshin bangamdaba kharasu. Aibu mafam madana kaubagumna su tawi. Nipa nang ngauri yararoi. Nangna sum khanjilaga leirabanina mangdasu jajat ubataba. Nang amane aduda adum khanjilaga leirikanda nasagi chahi phawba kaya sure khangamaroine. Chahi phanayamdi haujinkhreba. Wakhal tabiro. Nanaine khutchelo naraga haijari. Abok phawba layoikre. Aduga nangna aisu phanade hotnabane. Khandanaba adubu hena langtaknaba hele. Kaino khangde aingonda phawrisi. Hoise yare. Aduda adum khanjilaga leiraga kari kanadoini. Pharabasu patrabasu mado wari ni wari. Asengbada leibasu nate. Aisu hanadi yam khalam. Ado chawrakpadagidi khang. Mado asengba nate leiba nate haibasi. Thainagi ahalsingna khangdabagi pangthada thajanabagi wani. Adumna haigana. Ahal lamansingna haiba wasingse. Mawong mandana achumba ngakta oirambani. Aboktuna yam thajana tamambani. Ai soidana thigani. Likhuna madi soidana leirambani. As angang machagi wakhaldo tawrakanu ba oiruidabada leisu leitabadu thiraga kaikanduini. Matam manganabani. Inena ngangido chungkhrisani. Nangko nanga punbadagi ngawbusu yaudore. Khonthi charasu yauri. Ai ama adum yaurabani. Anidugi matawdu ubada karanta silai nongmagi parakpu haudradi chak changdaba nupado. Hai hanabu pakchari ni tawrise. Nungthil mangbagi maramdi sina oiredana. Amujaw saktuna. Kari parak amuk puraktore takola nangna amo. Parak nate da yengbada yamna nungaiti wan. Kaidawege aduk nungsinari dubu hojikandine se nupa launaba yam leiraban. Isor masu patmandidana. Noi anigi manungda amakhakti nupi ohenbiramudana. Amujawga poirega do fat yengne ani makpupuk hawali. Amujaw nang hauraroi matagumna. Tanadana kullagi mathunda khongpap makawu. Namaima thukutjine. Minai nachinduna palido ngambu ngamine sakta sidi. Ayo hengang nakhongdo sibida mai chaaruine. Adugumba achumba haibirasu sawba kinum tawine. Chalo yada. Minggauna yadabagi tada hapiraga ahanga sajalaktana. Hoine minggawi watu osini nate kaidawri noba noi anibusida. Kananabu maloidun noi anigi matawduda. Lapna yengbadadi naknaga paminaradana. Asi wasi sumhai. Hoirei anidugi wada tabada warakladuna hairei. Yare, yam ware. Noi aniko. Takulala adi wakhalsing ngakta santida legise yaroidabani. Kulana tap oktuna khumlai. Santidi noyumda lehobani sanai bungo. Yare he. Mina hairemise saroga haireminiko. Kainu khangdi. Saidai mangibani makokse. Oiruidabada mathayam kana saribani. Hoine. Sakta ase mangna uiba. Khangdaba mina de ase. Nisa charaboi ningamdoini. Masakse kharaga yengba yaramjadiko. Khangadabani. Nangdi jai oiramnine ha. Nupine khara ngaunabasida aingonda oirambadi ko kaina. Asi haraga karimnana noksile. Yarebo nasaktuga ngangthoreiduga yam chanadre. Chanaba wasu khara ngang. Hoi. Ikai khangdige dumaina haijinba natana upai leite. Natro. Hairamise taridana lehokidro. Adumaina parak pudoi taradine inarakan. Nasaktuga nangmaibo. Wado hairamduna amujaw poiregi matung inaduna chatkre. He, ngaikone. Ainadi noigi nanakta lae duga. Mahakso makoigi matung inarei. Mahausadagi adumak amujawga kullagasi unaba yadabani. Adumak khanadoigi dawduna laibani. Phana khanarabusu wahai athiba hairasu suksaw sawnadabani. Kullagi maming asengba lukhoi kaubani adubu miyamna kulla haina adumak khangnakre.
ꯉꯁꯥꯏꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯗꯨ ꯆꯨꯝꯅꯒꯤ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ, ꯀꯨꯜꯂꯒꯤ ꯍꯧꯅꯕꯤ ꯋꯥꯊꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ꯫ ꯑꯃꯨꯖꯥꯎꯅ ꯃꯥꯒꯤ ꯋꯥꯊꯤꯗꯨꯗ ꯇꯥꯅꯤꯡꯗꯕꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯐꯨꯔꯨꯕꯁꯨ ꯌꯥꯗ ꯃꯃꯤꯠꯅ ꯈꯥꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯀꯨꯜꯂ ꯃꯁꯝꯒꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯃꯨꯖꯥꯎꯒ ꯄꯣꯏꯔꯩꯒꯗꯨ ꯀꯨꯜꯂꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯨꯜꯂ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯗ ꯃꯤꯠꯆꯤ ꯈꯠꯆꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯂꯩꯁꯥꯕꯤ ꯃꯌꯥꯝ, ꯐꯤ ꯁꯨꯔꯝꯃꯤꯔꯣ? ꯊꯣꯏꯅꯨ ꯀꯨꯜꯂꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, ꯐꯤ ꯁꯨꯔꯤꯁꯤꯕꯨ ꯐꯤ ꯁꯨꯔꯝꯃꯤꯔꯥꯏ, ꯀꯩ ꯆꯥꯅꯔꯤꯒꯦ ꯇꯥꯀꯨꯜꯂꯥ? ꯊꯣꯏꯅꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇꯥꯀꯨꯜꯂꯥ, ꯀꯩꯅꯣ ꯃꯤꯠꯆꯤꯗꯣ ꯏꯄꯥꯟ ꯄꯥꯟꯗꯕ ꯃꯥꯜꯂꯤꯗ, ꯏꯌꯥ ꯌꯥꯗꯦꯕ꯫ ꯄꯥꯟꯗꯕ ꯅꯠꯇꯦꯗ, ꯄꯥꯜꯂꯤꯕꯅꯤ, ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯗꯅ ꯑꯣꯏꯅꯖꯔꯤꯕꯅꯤꯅꯦ ꯅꯣꯏꯕꯣ꯫ ꯊꯣꯏꯅꯨ, ꯀꯩꯅꯣ ꯇꯥꯀꯨꯜꯂꯅ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯂꯣꯟꯅ ꯂꯣꯟꯅ ꯌꯥꯝ ꯇꯧꯔꯝꯃꯤꯕꯖꯥꯅꯤꯅꯦ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯋꯥꯊꯤ ꯄꯥꯝꯕꯅꯤ, ꯃꯁꯤꯒꯤ ꯄꯥꯈꯪ ꯁꯥꯃꯨ ꯃꯥꯟꯕꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯀꯩꯅꯣꯗ ꯅꯨꯄꯤ, ꯑꯩꯕꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ, ꯅꯨꯡꯁꯤꯕ ꯂꯩꯁꯤ ꯂꯩꯊꯣꯟ ꯑꯣꯏꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯕꯤꯌꯨꯗꯅ, ꯁꯥꯎꯗꯣꯏꯗ ꯇꯧꯔꯒ ꯂꯩꯃꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯁꯛꯇꯨ ꯍꯦꯛ ꯎꯕꯒ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯗꯤ ꯇꯣꯛꯈ꯭ꯔꯣ, ꯍꯪꯉꯣꯏ ꯄꯨꯛꯀꯪꯕ ꯃꯥꯟꯕ ꯅꯉꯣꯟꯗ ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯗꯣꯔꯤꯒꯦ? ꯇꯥꯀꯨꯜꯂꯥ, ꯅꯪ ꯆꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯒ ꯑꯃꯨꯖꯥꯎꯒꯗꯨ ꯀꯨꯜꯂꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯀꯨꯜꯂ ꯁꯥꯎꯅꯤꯡꯅ ꯃꯌꯥ ꯍꯤꯒꯠꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ, ꯅꯍꯥ ꯃꯈꯩꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ꯫ ꯄꯣꯏꯔꯩ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ, ꯊꯣꯏꯅꯨ, ꯀꯩꯅꯣ ꯄꯥꯈꯪꯅ ꯂꯛꯅꯕꯕꯨ ꯑꯗꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕ ꯍꯧꯅꯕ꯭ꯔꯅꯦ ꯂꯩꯁꯥꯕꯤꯅꯕ? ꯄꯥꯈꯪ ꯃꯈꯜ ꯃꯥꯟꯅꯗꯦ, ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯂꯩꯁꯥꯕꯤꯁꯨ ꯃꯈꯜ ꯃꯥꯟꯅꯗꯦ꯫ ꯑꯩꯁꯨ ꯑꯃꯅꯤ, ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯗ ꯃꯁꯤꯒꯤ ꯋꯥꯍꯩ ꯃꯆꯥꯁꯤꯅꯒ ꯏꯀꯥꯏꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ꯫ ꯍꯥꯏꯒꯗꯕ ꯃꯥꯅꯗꯤ ꯋꯥ ꯈꯪꯁꯤꯟꯅꯗ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯜꯂꯛꯏ, ꯋꯥ ꯃꯔꯧ ꯂꯩꯅ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗꯦꯀꯣ꯫ ꯍꯥꯏꯅꯤꯡꯕ ꯂꯩꯔꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯍꯧꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯖꯔꯣꯏ꯫ ꯇꯥꯀꯨꯜꯂꯥ, ꯆꯠꯁꯤꯂꯥꯛꯑꯣ, ꯀꯥꯟꯅꯔꯣꯏꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ, ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ, ꯃꯄꯥꯟ ꯊꯣꯡꯗ ꯑꯊꯣꯠꯄ ꯂꯩꯔꯥꯡ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯊꯣꯏꯅꯨ ꯈꯣꯏꯗꯧ ꯊꯦꯠꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯖꯗꯨꯅ ꯍꯥꯏꯖꯩ, ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯤꯡꯆꯥꯕꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯈꯪꯗ꯭ꯔꯤꯔꯥ ꯍꯥꯏꯔꯁꯨ ꯈꯪꯕ ꯃꯥꯜꯂꯤ, ꯈꯪꯉꯤꯔꯥ ꯍꯥꯏꯔꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯌꯥꯝꯁꯦ ꯈꯔꯗꯤ ꯈꯪꯕ ꯌꯥꯏꯕ, ꯈꯪꯁꯤꯟꯅꯗꯅ ꯁꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯊꯣꯏꯅꯨꯅꯤ, ꯅꯪꯗꯤ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯅꯤꯍꯦ ꯅꯨꯄꯥ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯄꯣꯏꯔꯩꯒ ꯑꯃꯨꯖꯥꯎꯒꯗꯨ ꯈꯠꯅ ꯈꯠꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯞꯇꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯟ ꯂꯝꯆꯥ ꯑꯉꯥꯎꯕ ꯑꯃ ꯋꯥꯅ ꯃꯨꯛꯅꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯁꯣꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯄꯣꯏꯔꯩ ꯑꯅꯤ ꯆꯪꯗꯅ ꯆꯤꯡꯊꯣꯔꯛꯏ ꯁꯟ ꯑꯗꯨꯒ ꯃꯨꯛꯅꯕꯗ ꯃꯁꯥ ꯑꯗꯨ ꯈꯔꯗꯤ ꯁꯣꯛꯂꯤ꯫ ꯄꯣꯏꯔꯩꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, ꯑꯕꯣ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯕꯣꯛꯅ ꯁꯟ ꯂꯝꯆꯥ ꯑꯁꯤꯕꯨ ꯁꯦꯜꯂꯝꯂꯤꯕꯁꯤꯕꯣ? ꯑꯕꯣꯛꯀꯤ ꯏꯆꯥ ꯏꯁꯨꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯍꯅꯨꯕꯤꯗꯨ ꯄꯣꯏꯔꯩ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯗꯨ ꯈꯨꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯒꯨꯝꯂꯕ ꯏꯕꯣꯛꯀꯤꯗꯤ ꯏꯊꯟꯇꯅꯤ, ꯃꯁꯤꯒꯤ ꯁꯟ ꯂꯝꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯍꯩꯃꯥ, ꯏꯁꯨꯗꯤ ꯂꯣꯏꯅ ꯁꯣꯛꯑꯦꯗꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯗ, ꯃꯁꯤꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯕꯣꯛ, ꯀꯩꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯦꯗ, ꯑꯕꯣꯛꯄꯨ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯁꯟ ꯁꯦꯟꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦꯅ? ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯛꯅ ꯁꯦꯟꯕꯅꯤ, ꯉꯁꯤꯗꯤ ꯎꯆꯨꯛ ꯐꯨꯛꯇꯨꯅ ꯆꯦꯜꯂꯝꯕꯒꯤ ꯑꯕꯣꯛꯅ ꯊꯤꯕ ꯂꯥꯛꯄꯗ ꯃꯁꯤ ꯌꯧꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯁꯟꯁꯦ ꯍꯣꯏꯕ ꯑꯕꯣꯛꯄꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯁꯨꯁꯤꯡꯅ ꯁꯦꯟꯕꯤꯔꯝꯃꯣꯔꯥ ꯑꯕꯣꯛ? ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯑꯕꯣꯛꯄꯨ ꯌꯥꯝꯅ ꯁꯣꯜꯂꯕ ꯃꯥꯟꯕ꯭ꯔꯅꯦ? ꯑꯕꯣꯛ ꯌꯥꯝ ꯀꯜꯂꯤꯗ, ꯃꯥꯅ ꯂꯝ ꯍꯦꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯑꯩꯕꯨꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ, ꯑꯕꯣꯛꯇꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯕꯣꯛꯇꯤ ꯑꯔꯥꯞꯄꯗꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯟꯒꯅꯤ? ꯃꯇꯝꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯤ, ꯅꯁꯨꯁꯤꯡ ꯊꯤꯟꯕꯤꯔꯝꯂꯒꯦ ꯑꯕꯣꯛ? ꯀꯌꯥꯝꯕꯨ ꯀꯨꯏꯒꯅꯤ ꯍꯥꯏꯕꯒꯤ? ꯑꯕꯣꯛꯅ ꯆꯠꯄꯕꯨ ꯁꯥꯟꯅ ꯁꯥꯟꯅ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯌꯧꯔꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯇꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯒꯗꯕꯅꯤ, ꯑꯋꯥꯕ ꯃꯆꯦꯠ ꯌꯥꯎꯗꯅ ꯍꯤꯡꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯄꯨꯊꯒꯅꯤ꯫
ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯑꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯧ. ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯦ. ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡꯗꯤ ꯅꯪꯒꯤꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ. ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯣꯛ ꯉꯥꯎꯔꯦ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ. ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯡꯗ ꯀꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯦꯖꯦꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯣꯏꯔꯩꯗ ꯄꯤꯔꯛꯏ. ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯄꯣꯏꯔꯩ ꯏꯉꯛ ꯉꯛꯅ ꯄꯤꯔꯛꯂꯤꯕ ꯆꯦꯖꯦꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ. ꯑꯃꯨꯖꯥꯎꯁꯨ ꯑꯗꯨ ꯃꯉꯥꯏ. ꯄꯣꯏꯔꯩꯗꯒꯤ ꯆꯦꯖꯦꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ. ꯄꯣꯏꯔꯩꯅ ꯐꯠ ꯃꯨꯟꯗꯨꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ. ꯑꯃꯨꯖꯥꯎꯅ "ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯦ. ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯟꯅ ꯉꯥꯎꯃꯤꯟꯅꯁꯦꯕ. ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯆꯝꯕ ꯃꯥꯟꯗꯦ." "ꯑꯣꯏ ꯅꯃꯥꯏꯃ, ꯑꯩꯁꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯤꯁꯤꯗꯤ. ꯊꯥꯗꯣꯛꯑꯣꯃꯤ ꯅꯪ." ꯑꯃꯨꯖꯥꯎꯁꯨ ꯃꯥꯅ ꯉꯝꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯅ ꯆꯦꯖꯦꯠ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ. "ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ. ꯆꯦꯁꯦ ꯈꯨꯏꯔꯕꯅꯤ. ꯄꯠꯇꯣꯔꯦ ꯍꯥꯏꯕ. ꯁꯦꯒꯥꯏꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯕ." "ꯑꯩ ꯌꯦꯡꯒꯦ. ꯅꯪ ꯊꯥꯗꯣꯛꯑꯣ. ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯪ ꯁꯣꯏꯗꯣꯏꯅꯤ ꯒꯙꯥ. ꯑꯩꯅ ꯌꯦꯡꯉꯁꯨ ꯆꯞ ꯃꯥꯟꯅꯩ. ꯅꯪ ꯊꯥꯗꯣꯛꯑꯣ." "ꯌꯥꯔꯣꯏ. ꯑꯩ ꯌꯦꯡꯒꯦꯕ. ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ. ꯊꯥꯗꯣꯛꯑꯣ." "ꯌꯥꯔꯣꯏ. ꯑꯩ ꯌꯦꯡꯅꯤ." ꯑꯗꯨꯝꯅ ꯑꯅꯤꯗꯨꯅ ꯃꯨꯟꯅꯕ ꯑꯗꯨꯗ ꯆꯦꯖꯦꯠ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯐꯠ ꯐꯠ ꯌꯦꯡꯅꯩ. ꯂꯩꯊꯣꯔꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦ꯫ ꯆꯦꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯈꯟꯅ ꯑꯃꯨꯛ ꯌꯦꯡꯏ. ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ. ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯃꯆꯤ ꯃꯆꯥ ꯌꯥꯝꯅ ꯄꯥꯟꯕ ꯁꯥ ꯃꯈꯜꯅꯤ. ꯂꯥꯏꯔꯦꯟꯒꯨꯝꯅ ꯃꯃꯩꯁꯨ ꯄꯥꯜꯂꯤ. ꯃꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎ ꯋꯥ ꯋꯥ ꯅꯣꯛꯊꯣꯔꯛꯏ. "ꯁꯤ ꯑꯣꯏꯔꯦ. ꯀꯩꯅꯣ ꯁꯤꯕꯣ? ꯉꯁꯥꯏꯗ ꯏꯕꯥꯅꯤꯅ ꯃꯨꯟꯅꯩꯁꯤꯗꯤ ꯃꯆꯤ ꯄꯥꯟꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯅ ꯈꯜꯂꯤꯅꯤ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯣ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯣꯏꯔꯝꯒꯅꯦꯕ. ꯈꯪꯉꯦꯕ. ꯁꯟ ꯂꯝꯆꯥ ꯑꯉꯥꯎꯕꯗꯨꯒ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯀꯥꯟꯗꯅꯦ ꯑꯃꯨꯛ ꯋꯥꯏꯕꯤꯔꯝꯗꯅꯀꯣ. ꯂꯃꯈꯥꯡꯗ ꯑꯃꯨꯛ ꯇꯠꯂꯒ ꯂꯩꯔꯝꯗꯅ ꯅꯤꯡꯁꯥ ꯑꯣꯟꯊꯣꯛꯅꯕꯨ ꯊꯤꯕꯤꯔꯦꯗ ꯑꯩꯅ ꯑꯣꯏꯅꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕు ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯄꯣꯏꯔꯩꯗ ꯂꯪꯁꯤꯜꯂꯛꯏ. "ꯁꯦꯁꯦ ꯅꯪ ꯂꯧꯖꯔꯣ. ꯑꯗꯨꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯍꯦꯛ ꯇꯨꯝꯃꯣꯏꯕꯣ." ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯏꯁꯤꯡ ಚಾಥꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯄꯤꯔꯝꯕ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯁꯨ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯃꯗꯨꯗꯤ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯗꯅ ꯈꯣꯝꯖꯤꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯤ. ꯈꯪꯍꯧꯗ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯤ. ꯑꯗꯨꯕꯨ ꯏꯉꯛ ꯉꯛꯄꯒꯤ ꯃꯁꯛꯅꯤ. ꯑꯀꯣꯏꯕ ꯄꯨꯝꯕ ꯄꯨꯝꯃꯝꯃꯝ ꯁꯨꯛꯂꯕ ꯑꯗꯨꯗ ꯃꯆꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯆꯃꯝꯅꯔꯦ꯫ "ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ?" ꯐꯅ ꯀꯟꯅ ꯅꯤꯡꯁꯤꯡꯅꯕꯗꯤ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ. ꯄꯣꯏꯔꯩ ꯃꯥꯒꯤ ꯃꯈꯣꯡꯗ ꯈꯨꯠꯁꯥ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯁꯜꯂꯛꯏ. ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯑꯣꯏꯃꯥ, ꯑꯩ ꯁꯤꯔꯦ! ꯀꯅꯥꯅꯣ?" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯉꯛꯅ "ꯄꯥꯏꯕꯅ ꯑꯩꯉꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯏ, ꯈꯪꯕꯅ ꯅꯪꯅ ꯈꯪꯏ꯫ ꯑꯣꯏ ꯅꯪ ꯀꯅꯥꯅꯣ?" ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯔꯛꯏ꯫ ꯑꯃꯝꯕ ꯑꯗꯨꯗ ꯎꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯣꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯨꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯪꯂꯧ ꯂꯧꯔꯛꯏ꯫ "ꯑꯣꯏ ꯅꯃꯥꯏꯃꯠ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯑꯃꯝꯕꯁꯤꯗ ꯃꯤꯔ ꯂꯥꯏꯔ ꯅꯈꯨꯠꯇꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯅꯝꯅꯝꯃꯤ. ꯀꯗꯥꯏꯗꯕꯨ ꯄꯥꯏꯁꯤꯜꯂꯨꯕꯅꯣ?" ꯃꯈꯨꯠꯅ ꯐꯨꯔꯤꯠ ꯑꯗꯨ ꯃꯥꯗꯨꯅ ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯌꯥꯎꯔꯝꯂꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯈꯦꯠꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ꯫ "ꯋꯣꯏꯃꯥ!" ꯄꯥꯈꯠꯈꯤꯗꯨꯅ ꯃꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯈꯪꯀꯥꯎ ꯀꯥꯎꯁꯤꯟꯈꯤ꯫ "ꯑꯌꯣꯃꯥ! ꯑꯩ ꯁꯤꯔꯦ! ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ! ꯑꯩ ꯃꯥꯏꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯍꯥ? ꯀꯩ ꯑꯣꯏꯅ ꯎꯒꯦꯕ ꯅꯪꯅ?" "ꯀꯅꯥꯅꯕꯨ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯃꯝꯕꯁꯤꯗ ꯀꯅꯥꯅ ꯇꯝꯅꯔꯥꯏ ꯁꯥꯔꯝꯃꯣ ꯍꯥꯏꯒꯦ ꯅꯪ? ꯍꯥ?" ꯑꯃꯨꯖꯥꯎ ꯉꯛꯂꯞꯅ "ꯉꯥꯏꯈꯣ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯤꯕ?" ꯄꯣꯏꯔꯩ ꯍꯥꯏꯒꯠꯈꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯗꯨꯅ ꯁꯥꯎꯅꯤꯡꯅ "ꯑꯝꯇ ꯂꯥꯡꯀꯅꯨ, ꯇꯥꯅꯤꯡꯗꯦ! ꯃꯤꯍꯨꯟꯒꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ! ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ? ꯀꯔꯤ ꯑꯣꯏꯅ ꯎꯔꯨꯔꯒꯦꯕ? ꯑꯩꯕꯨ ꯄꯛꯁꯜꯂꯛꯇꯕ ꯑꯃ ꯌꯥꯎꯔꯦ ꯅꯁꯛꯇꯣ." "ꯄꯛꯑꯣꯏ. ꯅꯁꯥꯏ ꯁꯛꯇꯝꯗꯨ ꯎꯔꯗꯤꯅꯦ ꯅꯪ ꯐꯥꯎ ꯈꯪꯗꯅ ꯃꯤꯀꯨꯞꯇꯅꯦ ꯂꯥꯏꯔꯩꯄꯥꯛ ꯌꯧꯔꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯀꯣꯛꯇ ꯄꯛꯏꯕ ꯃꯌꯥꯝꯗꯨꯕꯨ? ꯀꯥꯏꯗ ꯍꯨꯔꯥꯟ ꯆꯪꯉꯨꯏꯅꯣ? ꯇꯝꯅ ꯂꯥꯏ ꯍꯦꯛ ꯃꯥꯟꯒꯦ!" ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗꯅꯤ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯊꯣꯛꯇꯨꯅ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯍꯪꯅꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯖꯥꯎꯗꯤ
ꯈꯔꯒ ꯀꯤꯒꯟꯕꯒ ꯄꯣꯏꯔꯩꯗ ꯃꯁꯥꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯑꯃꯨꯛ ꯀꯥꯎꯊꯣꯔꯛꯂꯦ꯫ ꯃꯤꯅꯥꯏ ꯅꯝꯊꯤꯅꯦ, ꯏꯔꯨꯗꯤ ꯂꯨꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯃꯅꯝ ꯅꯝꯃꯤ꯫ ꯅꯪ ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤ, ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯆꯤꯟ ꯊꯤꯅꯣ, ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯑꯦꯀꯣ꯫ ꯅꯪ ꯀꯩꯀꯩ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗ? ꯅꯔꯣꯟ ꯆꯨꯝ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯀꯣꯛꯇꯣ ꯁꯤꯖꯤꯟꯅꯧ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯈꯜꯂꯨ꯫ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏꯀꯣ꯫ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯉꯒ ꯏꯆꯥꯒ ꯄꯣꯛꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯄꯥꯈꯪ ꯀꯣꯟꯁꯦꯡ ꯑꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯕꯩꯇꯔꯅꯤ ꯇꯨꯔꯦꯟ ꯂꯥꯟꯕ ꯉꯝꯗꯗꯅ ꯑꯃꯨꯛ ꯀꯉꯥꯎꯅꯔꯒ ꯂꯩꯅꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ꯫ ꯁꯛꯇꯥ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯅꯆꯥ ꯄꯣꯛꯄꯒꯤ ꯑꯁꯥꯒꯁꯨ ꯇꯧꯔꯤꯕꯣꯏꯔꯦ꯫ ꯅꯪꯒ ꯉꯥꯡꯅꯔꯒ ꯀꯩꯀꯥꯟꯗꯕꯗ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯩ ꯍꯧꯒꯠꯄ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯗꯨꯅ ꯃꯩꯅꯝ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯁꯨꯔꯨꯡꯒꯨꯝꯕ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯥꯏ ꯀꯌꯥꯅꯤ ꯌꯦꯛꯂꯤꯕ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯃꯨꯖꯥꯎ ꯃꯀꯂꯥꯞ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯄꯣꯏꯔꯩꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯎꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ, ꯀꯩꯅꯣꯃꯦ? ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯂꯩꯕ ꯇꯝꯃꯝꯃꯕ ꯀꯩꯅꯣ, ꯏꯇꯨ ꯊꯤꯗ꯭ꯔꯤꯉꯩꯗ? ꯄꯣꯏꯔꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛ ꯇꯨꯝꯃꯝꯗꯥꯏꯗ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯌꯥꯎꯕ ꯆꯦ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯨꯝꯂꯦ, ꯃꯗꯨꯗ ꯌꯦꯛꯂꯤꯕ ꯁꯥ ꯑꯗꯨꯃꯛꯅꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯥꯎꯅ ꯌꯦꯛꯂꯤꯕꯁꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯟꯅꯨꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ꯫ ꯍꯧꯖꯤꯛꯇꯗ ꯄꯣꯏꯔꯩ ꯆꯤꯡꯅꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤꯕ ꯃꯕꯣꯛꯅ ꯑꯔꯣꯏꯕ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏ ꯄꯨꯡꯆꯥꯛ ꯈꯔꯗ ꯆꯦꯛꯁꯤꯟꯅ ꯋꯥꯍꯩ ꯈꯔꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯪꯕ ꯅꯨꯡꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯕꯨ ꯄꯣꯏꯔꯩꯅ ꯑꯌꯦꯛꯄ ꯁꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯨꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯊꯛꯇꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯉꯛꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛꯇ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯎꯔꯤꯕ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯥꯟꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯑꯃꯨꯖꯥꯎ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯄꯥꯏꯁꯤꯟꯖꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯥ! ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯉꯁꯥꯏꯗꯩꯅꯦ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯑꯣꯏ, ꯂꯥꯡꯒꯅꯨ, ꯃꯪꯅ ꯇꯥꯏꯕꯪꯅ ꯌꯦꯡꯕꯅꯤ, ꯃꯪꯗꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ꯫ ꯁꯣꯏꯔꯣꯏꯍꯦ꯫ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯤꯗꯨꯒ ꯇꯥꯗꯦ ꯄꯣꯏꯔꯩꯗꯨ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯍꯧꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯁꯨꯝ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯥꯝꯂꯛꯂꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯄꯥꯜꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎꯗꯤ ꯃꯇꯤꯟ ꯌꯣꯠꯂꯤ꯫ ꯇꯁꯦꯡꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯄꯣꯛꯏ꯫ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯍꯥꯏ ꯍꯥꯏ, ꯀꯔꯤ ꯎꯍꯩꯅꯣꯍꯦ ꯁꯤꯗꯤ? ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯇꯤꯟꯗꯨꯝ ꯌꯣꯠꯂꯤ꯫ ꯆꯥꯛꯀ ꯂꯥꯝꯕꯒ꯫ ꯃꯐꯝꯁꯦ ꯅꯪꯅ ꯈꯪꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯍꯦꯛꯀꯅꯨ, ꯍꯥꯟꯅ ꯈꯪꯗꯣꯛꯈꯤꯁꯦ꯫ ꯅꯪꯗꯤ ꯊꯤꯕꯣꯡꯗꯣ ꯂꯥꯎꯕꯅꯤꯅ ꯑꯃꯨꯛ ꯆꯥꯔꯨꯅꯤ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤꯅꯦ, ꯅꯪ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯎꯆꯦꯛꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯒ ꯂꯩꯍꯧꯔꯦ꯫ ꯌꯥꯔꯦ, ꯑꯩꯕꯨ ꯌꯥꯝ ꯂꯥꯎꯕꯩ ꯇꯥꯏꯞꯇ꯫ ꯃꯁꯛꯁꯦ ꯐꯖꯃꯟꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯩꯕꯨꯗꯤ ꯐꯔꯤꯅꯦ, ꯅꯪꯅꯤ ꯃꯣꯠꯂꯤ ꯃꯣꯠꯂꯤ ꯇꯧꯔꯝꯗꯣꯏꯁꯦ꯫ ꯅꯒꯨꯟꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤ꯫ ꯉꯥꯏꯈꯣꯁꯦ, ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦ, ꯌꯥꯝ ꯋꯥꯔꯦꯕ꯫ ꯍꯣꯏ, ꯁꯤꯒꯤ ꯎꯖꯥꯎꯁꯤꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯁꯦ꯫ ꯀꯩꯅꯣꯅꯦꯕ, ꯃꯐꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯪꯉꯤꯁꯤꯕꯨ ꯐꯖꯕ ꯈꯛꯇ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯐꯝꯁꯤꯗꯕꯨ ꯌꯨꯝ ꯍꯣꯡꯉꯒ ꯂꯩꯅꯤꯡꯉꯤ꯫ ꯁꯤꯗ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯨ꯫ ꯌꯥꯝ ꯍꯔꯥꯎ ꯌꯥꯝ ꯍꯔꯥꯎ꯫ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯅꯪ ꯑꯩꯅ ꯈꯪꯕ ꯃꯐꯝ ꯅꯠꯇꯦ꯫ ꯑꯅꯛꯄꯁꯤꯗ ꯌꯨꯝ ꯀꯩ ꯃꯤ ꯄꯨꯡ ꯇꯥꯕ ꯎꯗ꯭ꯔꯤꯁꯦ ꯎꯔꯦꯗꯅ꯫ ꯉꯥꯏꯈꯣꯅꯦꯕ, ꯃꯐꯝꯁꯦ ꯌꯨꯋꯥꯔ ꯍꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯀꯩꯅꯣ, ꯏꯁꯥꯁꯦ ꯍꯥꯏꯕꯒꯨꯝꯅ ꯇꯧꯏꯗ꯫ ꯅꯪꯗꯤ ꯇꯧꯗꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯖꯨꯋꯥꯔ ꯍꯥꯕꯅꯣ? ꯐꯝ ꯐꯝꯅ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ꯫ ꯍꯦ, ꯉꯥꯎꯕ ꯅꯠꯇꯦ, ꯖꯨꯋꯥꯔ ꯍꯥꯏ꯫ ꯐꯝꯗꯧꯑꯣ ꯅꯨꯄꯥ꯫ ꯆꯪꯉ ꯀꯟꯈꯠꯂꯛꯏꯅꯦ ꯍꯥꯏꯒꯨꯝꯕꯗꯅ ꯂꯩꯕꯥꯛꯁꯤ ꯅꯤꯛꯄꯒꯨꯝ ꯇꯧꯏꯅꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯅꯤꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯎꯔꯦ ꯑꯔꯥꯞꯄꯗ ꯃꯁꯛ ꯈꯪꯗꯕ, ꯌꯦꯡꯕꯗ ꯇꯝꯊꯤꯕ ꯁꯥ ꯃꯌꯥꯝ ꯑꯃ
ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯜꯂꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯋꯥꯏꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯑꯅꯤꯃꯛ꯫ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯀꯥꯈꯤꯕ ꯃꯤꯠꯅ ꯀꯨꯞꯄꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯝꯂꯤ꯫ ꯁꯥꯁꯤꯡꯗꯨꯁꯨ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯦ, ꯃꯗꯨ ꯎꯕꯗ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯆꯩ꯫ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯎꯆꯦꯛ ꯑꯃꯅ ꯃꯥꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯎꯊꯛꯇꯒꯤ ꯇꯥꯔꯛꯂꯦ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯄꯣꯏꯔꯩ ꯃꯍꯥꯛꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯊꯛꯇ ꯍꯦꯛ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯃꯨꯖꯥꯎ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯄꯥꯈꯠꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯠꯄꯥꯛꯅ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯇꯧꯏ꯫ "ꯍꯥꯏ ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ? ꯁꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯕ? ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯐꯝꯁꯦ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤ, ꯑꯅꯛꯄꯗ ꯏꯁꯤꯡ ꯈꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯌꯥꯔꯣꯏ, ꯑꯩ ꯑꯅꯛꯄꯗ ꯇꯨꯔꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯖꯥꯎꯕꯨ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯤꯡꯊꯤꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯖꯩ꯫ ꯀꯔꯤ ꯈꯨꯜꯕꯨ ꯐꯥꯎꯔꯒ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯂꯨꯅ ꯅꯤꯡꯊꯤꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯀꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯒꯅꯤ ꯏꯁꯤꯡꯁꯤꯗꯤ? ꯑꯀꯣꯏꯕꯗꯨꯗ ꯏꯁꯤꯡ ꯀꯟꯕ ꯌꯥꯕ ꯄꯥꯇ꯭ꯔ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯟꯕꯁꯤꯕꯨ? ꯄꯥꯇ꯭ꯔ ꯑꯃꯠꯇꯁꯨ ꯇꯥꯕ ꯎꯗꯦ꯫ ꯑꯅꯛꯄꯗ ꯌꯨꯝ ꯀꯩ ꯇꯥꯕꯁꯨ ꯎꯗꯦ꯫ ꯀꯅꯥꯅꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯖꯥꯠꯅꯣ? ꯐꯔꯦ, ꯎꯅꯥ ꯑꯄꯥꯛꯄ ꯑꯃꯗ ꯍꯦꯛꯇꯨꯅ ꯄꯨꯔꯒꯦ꯫ ꯑꯅꯛꯄꯗ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯄꯥꯛꯂꯕ ꯃꯅꯥ ꯑꯃꯕꯨ ꯍꯦꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯄꯥꯏꯔꯛꯈꯤꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯃꯅꯥ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒ ꯎꯅꯥꯎ ꯑꯃꯗ ꯌꯨꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯀꯣꯏꯕ ꯑꯗꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯎꯔꯦ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯏꯁꯤꯡꯁꯦ ꯁꯣꯛꯇꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯄꯨ ꯂꯦꯡꯕ ꯌꯥꯗꯅꯕ ꯃꯑꯣꯡꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯉꯛꯁꯝꯗ ꯊꯝꯗꯨꯅ ꯐꯥꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯃꯁꯥꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯆꯦꯟꯊꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯂꯦꯡꯂꯨꯕꯗ ꯊꯣꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯑꯇꯞꯄ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯇꯝꯊꯤꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅ ꯇꯤꯛꯂꯩꯗꯨꯅ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯑꯩꯍꯥꯛꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯎꯃꯪ ꯑꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯅꯍꯥꯛꯅ ꯆꯪꯂꯛꯄꯗꯤ? ꯅꯁꯥꯒꯤ ꯅꯃꯪ ꯊꯤꯖꯔꯛꯄꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯁꯨ ꯑꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯗꯣ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯇꯥꯔꯦ ꯀꯌꯥꯝ ꯌꯥꯝꯅ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯕꯗꯣ꯫ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯃꯤꯁꯛꯇꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯩꯁꯤꯡꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯇꯨꯅ ꯁꯛꯈꯪꯗꯕꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯅꯤꯡꯂꯛꯇꯨꯅ ꯌꯦꯡꯒꯦ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯡ ꯎꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯅ ꯄꯣꯏꯔꯩꯕꯨ ꯀꯥꯎꯊꯣꯔꯛꯄꯗ ꯈꯔ ꯆꯠꯊꯣꯛꯅꯒ ꯇꯥꯏ꯫ ꯄꯣꯏꯔꯩ ꯃꯍꯥꯛꯁꯨ ꯏꯆꯝ ꯆꯝꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯠꯊꯥ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯁꯛꯇꯤ ꯌꯥꯎꯈꯤꯕꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯂꯝꯕꯥ ꯇꯧꯅꯩ ꯑꯅꯤꯗꯨ꯫ ꯑꯀꯣꯟꯕꯗꯗꯤ ꯅꯨꯄꯤꯗꯨꯅ ꯄꯣꯏꯔꯩꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒ ꯆꯥꯡꯌꯦꯡꯅꯕꯗ ꯈꯔꯗꯤ ꯁꯣꯛꯂꯤ ꯃꯁꯥ ꯑꯗꯨ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛ꯫ ꯍꯦ ꯁꯛꯈꯪꯗꯕꯤ, ꯁꯛꯂꯣꯠꯄꯤ ꯅꯨꯄꯤ, ꯅꯍꯥꯛꯄꯨ ꯀꯅꯥ? ꯑꯩꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯅꯍꯥꯛꯄꯨ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯔ? ꯀꯔꯤꯒꯤ ꯅꯊꯟꯇ ꯂꯩꯔꯕ ꯐꯥꯎꯕꯗ ꯅꯃꯥꯏ ꯅꯃꯤꯠ ꯑꯣꯏꯅ ꯈꯨꯝꯖꯤꯜꯂꯤꯕꯅꯣ? ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯅꯁꯛ ꯑꯗꯨ ꯎꯠꯂꯣ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯛ ꯃꯤꯑꯣꯏꯕꯗꯤ ꯃꯥꯟꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯎꯞꯂꯤꯕ ꯑꯐꯟꯕ ꯇꯨꯄꯤꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯦ ꯑꯄꯪꯕ ꯃꯤ, ꯑꯩꯕꯨ ꯅꯈꯣꯏꯒꯨꯝꯅ ꯄꯪꯕ ꯃꯥꯜꯂꯨꯔꯕꯣ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯁꯛꯄꯨ ꯇꯥꯛꯀꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩꯍꯥꯛꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯆꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯁꯦ ꯏꯇꯣꯟꯇꯅ ꯆꯍꯤ ꯀꯌా ꯑꯃ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯄꯪꯕ ꯑꯉꯥꯡ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯕꯤꯒꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯌꯨꯝ ꯃꯀꯩ ꯄꯥꯡꯖꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯑꯗꯣ ꯑꯩꯅ ꯂꯧꯒꯅꯤ ꯈꯪꯉꯨ꯫ ꯄꯣꯏꯔꯩ ꯃꯈꯨꯠꯅ ꯑꯁꯣꯛꯄ ꯖꯒꯥ ꯑꯗꯨꯗ ꯄꯥꯏꯁꯤꯟꯖꯗꯨꯅ ꯑꯗꯨꯃꯛ ꯊꯧꯁꯥꯗꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯍꯦ ꯂꯩꯁꯥꯕꯤ, ꯅꯪꯒꯤꯗꯨꯕꯨ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯉꯁꯤ ꯐꯥꯎꯕ ꯄꯣꯏꯔꯩꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯀꯨꯝꯕꯅ ꯄꯣꯏꯔꯩ ꯑꯩꯕꯨ ꯀꯤꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨ ꯁꯥꯎꯔꯞꯅ ꯄꯣꯏꯔꯩꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯤ꯫
ꯑꯐꯟꯕ ꯇꯨꯄꯤꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯂꯨꯔꯕ ꯂꯥꯏꯖꯕꯨ ꯉꯝꯖꯕꯤ ꯁꯖꯤ ꯃꯤꯇꯥ ꯁꯅꯥ ꯊꯝꯕꯥꯜꯂꯣꯏ ꯂꯤꯔꯨꯡ ꯊꯦꯜꯂꯣꯏ ꯉꯝꯖꯕꯤ ꯃꯤꯁꯅꯥ ꯑꯗꯨꯅ ꯁꯥꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯄꯣꯏꯔꯩꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯛꯅꯔꯛꯏ ꯁꯥꯎꯒꯟꯕꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯁꯥꯋꯣꯡ ꯁꯗꯥꯃꯛꯅ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯕꯤ ꯍꯦꯛ ꯌꯦꯡꯕꯗꯅ ꯑꯊꯣꯠꯄ ꯂꯩꯔꯥꯡ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤ ꯈꯣꯟꯖꯦꯜꯅ ꯑꯗꯨꯝ ꯈꯣꯏꯊꯨꯝꯅꯩ ꯅꯨꯡꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯋꯥꯉꯥꯡꯗꯤ ꯍꯅꯨꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯣꯡꯅ ꯑꯩꯍꯥꯛꯄꯨ ꯑꯉꯥꯡ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ ꯍꯦꯜꯂꯝ ꯍꯦꯟꯕ ꯑꯉꯥꯎꯕ ꯄꯥꯈꯪ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯎꯃꯪ ꯑꯁꯦ ꯆꯍꯤ 100 ꯍꯦꯟꯅ ꯉꯥꯛꯁꯤꯜꯂꯛꯂꯕꯤ ꯑꯩꯉꯣꯟꯗ ꯅꯍꯥꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯂꯛꯅꯔꯤꯕꯔꯣ ꯅꯣꯡꯁꯥ ꯑꯃꯣꯝꯗ ꯂꯛꯅꯔꯤꯕꯗꯨꯕꯨ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯕꯒꯤꯔꯣ ꯑꯔꯦꯝꯕꯗ ꯑꯩꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯝꯅꯤ ꯀꯩꯗꯧꯅꯨꯡꯗ ꯀꯨꯏꯅ ꯂꯩꯒꯦ ꯈꯟꯒꯅꯨ ꯅꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯁꯛꯈꯪꯗꯕꯤ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗ ꯆꯣꯡꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯈꯣꯡꯗꯅ ꯂꯩꯔꯅꯨ ꯑꯩ ꯇꯨꯡꯏꯜꯂꯛꯑꯣ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯄꯣꯏꯔꯩ ꯁꯣꯟꯊꯥꯡꯅꯅ ꯈꯨꯝꯂꯛꯏ ꯍꯦ ꯁꯛꯈꯪꯗꯕꯤ ꯁꯛꯂꯣꯠꯄꯤ ꯅꯨꯖꯥ ꯀꯔꯤ ꯃꯇꯧ ꯄꯥꯈꯪ ꯑꯩꯕꯨ ꯏꯊꯟꯇ ꯊꯅꯝꯗꯨꯅ ꯅꯪꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯐꯝꯁꯤꯗ ꯁꯥ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯦ ꯄꯥꯈꯪ ꯆꯤꯟꯊꯤꯕ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯕ ꯅꯪꯕꯨ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯀꯔꯤꯒꯤ ꯁꯥ ꯀꯩ ꯀꯤꯔꯛꯏꯕꯅꯣ ꯅꯍꯥꯛꯀꯤ ꯋꯥꯐꯝꯗꯨꯗꯤꯅꯦ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯄꯣꯕꯤꯗꯨꯅ ꯄꯨꯕꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯗꯦ ꯁꯥ ꯀꯩ ꯑꯗꯨꯒ ꯆꯥꯡꯌꯦꯡꯅꯒꯗꯕꯁꯨ ꯆꯥꯟꯅꯕꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯠꯄ ꯉꯝꯗꯕ ꯃꯈꯩ ꯐꯨꯕꯤꯔꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯕ ꯃꯥꯅꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯁꯤꯡꯅꯔꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇ ꯌꯦꯡꯗꯨꯅ ꯅꯔꯤꯟ ꯌꯥꯎꯗꯕ ꯄꯥꯈꯪꯅꯤ ꯅꯍꯥꯛꯇꯤ ꯅꯨꯄꯥꯅꯦ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯥꯄꯜꯅ ꯅꯔꯤꯟ ꯑꯣꯏꯕꯅꯤ ꯅꯪꯗꯤ ꯑꯃꯨꯛ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨꯕꯨ ꯐꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯑꯃꯕꯨ ꯍꯥꯞꯄꯤꯔꯤ ꯑꯗꯨꯝꯅ ꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯀꯠꯂꯛꯏ ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯅꯨꯄꯤꯗꯨꯅ ꯄꯣꯏꯔꯩꯒꯤ ꯂꯝ ꯍꯦꯜꯂꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯅꯈꯨꯠ ꯅꯁꯥ ꯌꯥꯝꯅ ꯁꯥꯡꯒꯅꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯁꯨ ꯑꯆꯝꯕ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯃꯨꯛ ꯁꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯆꯦꯛꯁꯤꯜꯂꯣ ꯑꯩꯅ ꯁꯥꯎꯒꯗꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯈꯟꯒꯅꯨ ꯅꯠꯇꯦ ꯑꯩꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯅꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯈꯪꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯅ ꯎꯔ ꯃꯥꯜꯂꯤ ꯄꯣꯏꯔꯩꯕꯨ ꯈꯪꯏ ꯅꯤꯡꯊꯨꯔꯝꯗꯨꯅ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ ꯆꯠꯅ ꯌꯥꯗꯦ ꯃꯗꯨ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯋꯥꯈꯜ ꯑꯃꯈꯛꯅꯤ ꯎꯅꯤꯡꯕ ꯄꯣꯛꯂꯨꯒꯅꯨ ꯈꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯒꯅꯨ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯍꯧꯖꯤꯛꯇ ꯑꯗꯨꯛ ꯇꯝꯊꯤꯕ ꯁꯣꯛꯂꯕ ꯃꯁꯥꯗꯨ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯅ ꯃꯁꯥꯗꯨ ꯐꯨꯒꯥꯎꯒꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏ ꯑꯃꯨꯖꯥꯎꯅ ꯂꯩꯍꯧꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯑꯗꯨꯕꯨ ꯑꯃꯨꯖꯥꯎꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯊꯧꯁꯥꯗ ꯎꯍꯩ ꯈꯔꯕꯨ ꯍꯦꯛꯇꯨꯅ ꯂꯩ ꯃꯇꯧꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯄꯤꯁꯨꯝ ꯁꯨꯛꯅ ꯇꯞꯅ ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯁꯥꯗ꯭ꯔꯤꯕ ꯅꯍꯥꯛꯄꯨ ꯎꯃꯪ ꯑꯁꯤ ꯅꯍꯥꯛꯅ ꯉꯥꯛꯁꯤꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯅꯪꯅ ꯑꯩ ꯊꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯑꯝꯇ ꯊꯤꯕꯤꯔꯛꯎ ꯅꯨꯄꯤꯗꯨ ꯇꯨꯄꯤ ꯃꯔꯨꯝꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯨꯖꯤꯟꯗꯨꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯧꯁꯥꯗ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯂꯥꯏꯔꯣ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯅꯤ ꯍꯥꯏꯕꯒꯦ ꯉꯁꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯤꯡꯉꯝꯃꯔꯣꯏ ꯅꯪꯗꯕꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯂꯩꯔꯤꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯤꯗꯨ ꯁꯥꯎꯔꯕꯅ ꯎꯍꯩ ꯑꯃꯕꯨ ꯍꯦꯛꯇꯨꯅ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨ ꯇꯝꯅ ꯊꯣꯝꯂꯛꯏ ꯍꯦ ꯅꯨꯄꯥ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯃꯒꯨꯝꯅ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯤꯅꯨꯡꯁꯤꯗꯣ ꯈꯪꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯪꯕꯨ ꯁꯦꯠꯇꯨꯅ ꯆꯥꯕꯤꯈ꯭ꯔꯗꯕꯅꯤ ꯉꯁꯥꯏꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥꯐꯝꯕꯨ ꯊꯧꯁꯥꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯗꯨꯗꯤ ꯅꯣꯏ ꯁꯥꯒꯩꯁꯦ ꯃꯤꯁꯨ ꯆꯥꯕ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪ ꯎꯗꯕ꯭ꯔꯥ ꯃꯁꯤ ꯎꯕꯗ ꯅꯪꯕꯨ ꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ
ꯑꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯂꯩꯒꯅꯤ? ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯔ ꯍꯥꯏꯅ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯤꯗꯤ ꯅꯠꯇꯦ ꯃꯁꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯅꯍꯥꯛꯅ ꯂꯥꯝꯕ ꯈꯔ ꯋꯥꯔꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯆꯨꯝꯃꯤ, ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯐꯤꯕꯝ ꯑꯁꯤꯗ ꯈꯛꯅꯤ ꯃꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯕꯗꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯍꯟꯗ, ꯃꯃꯥꯏ ꯐꯥꯎꯕ ꯃꯤꯠ ꯈꯛꯇꯃꯛꯅꯤ ꯐꯥꯠꯂꯤꯕ ꯎꯞꯂꯤꯕ ꯑꯐꯟꯕ ꯇꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯔꯞ ꯇꯧꯕ ꯐꯤ ꯑꯃꯅ ꯅꯈꯥꯡ ꯖꯒꯥꯗꯒꯤꯅ ꯈꯗꯥꯡ ꯈꯔ ꯍꯦꯜꯂꯞ ꯎꯞꯄꯤ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕ ꯈꯪꯂꯤꯕ ꯍꯥꯏꯔꯕꯗꯤ ꯁꯨꯞꯅꯇꯒꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯁꯅꯥ ꯑꯗꯨ ꯈꯛꯇꯃꯛꯅꯤ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯅꯍꯥꯛꯁꯦ, ꯑꯩꯒꯤ ꯏꯁꯥꯗ ꯅꯪꯕꯨ ꯀꯤꯕꯗꯤ ꯐꯥꯎꯗꯦ꯫ ꯇꯝꯊꯤꯔꯕꯗꯤ ꯅꯪꯕꯨ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯣ? ꯍꯦ ꯑꯄꯪꯕ ꯄꯥꯈꯪ! ꯑꯁ ꯑꯩꯗꯤꯕ, ꯅꯪꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯋꯥ ꯉꯥꯡꯉꯤ, ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯝꯅ ꯍꯩ꯫ ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯤꯔꯣ ꯂꯥꯏꯔꯣ? ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯏꯁꯥꯁꯨ ꯈꯪꯖꯗꯦ꯫ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯨ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯑꯗꯨꯃꯛ ꯂꯩ꯫ ꯂꯥꯏꯒꯨꯝꯅꯁꯨ ꯁꯛꯇꯤ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ꯫ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕ? ꯅꯃꯤꯠꯃꯛꯅ ꯎꯔꯕꯁꯤ ꯐꯥꯎꯕꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ, ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯥꯖꯗ꯭ꯔꯕ ꯃꯐꯝ, ꯂꯩ ꯍꯥꯏꯕ ꯈꯪꯗꯕ, ꯌꯧꯕ ꯉꯝꯗꯕ ꯃꯐꯝ, ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯄꯣꯏꯔꯩ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅꯤ, ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯗꯨꯅꯇ ꯂꯥꯛꯈꯤꯕ, ꯍꯪꯗꯨꯅꯇ ꯈꯪꯅꯤꯡꯗꯨꯅꯇ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯥ ꯇꯁꯦꯡꯅ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯜꯂꯔꯦ꯫ ꯑꯣꯏ ꯄꯥꯈꯪ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯒꯦ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯃꯪꯉꯤꯗꯨꯕꯣ? ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯌꯦꯡꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯑꯃꯨꯖꯥꯎꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯃꯃꯥꯡ ꯑꯗꯨꯗ ꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯄꯤꯗꯨ ꯁꯤꯊ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯑꯗꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯃꯨꯖꯥꯎ ꯂꯝꯕꯤ ꯀꯛꯉꯥꯎꯅꯗꯨꯅ ꯀꯞ ꯀꯞꯇꯨꯅ ꯆꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯅꯥꯛꯇꯁꯨ ꯁꯥꯀꯩꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯆꯂꯥꯛ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯀꯌꯥꯗ ꯃꯔꯤꯟ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥꯅꯣ, ꯅꯪꯒ ꯄꯨꯟꯕꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯩ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ꯫ ꯑꯩꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯄꯗꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯕꯤꯌꯨꯕ, ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯑతిꯊꯤꯅꯤ ꯈꯟꯕꯤꯗꯨꯅ꯫ ꯀꯔꯤ ꯋꯥꯅꯣ ꯃꯍꯥꯁꯣꯏ? ꯅꯅꯥꯏꯒꯤꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯆꯥꯅꯅꯕ, ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕꯤꯔꯣ꯫ ꯃꯤꯠꯇꯨꯅ ꯎꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯔꯤꯒꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯐꯖꯅ ꯈꯪꯗ ꯆꯠꯇꯗꯤ ꯆꯠꯀꯅꯤ ꯅꯤꯡꯂꯨꯔꯤꯕꯅꯣ? ꯀꯔꯃꯅꯦꯅ ꯈꯟꯕꯤꯌꯨ, ꯎꯃꯪ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯈꯛꯇꯃꯛꯅ ꯎꯍꯩ ꯑꯁꯤꯕꯨ ꯆꯥꯕ ꯌꯥꯒꯅꯤ꯫ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯄꯥꯈꯪ ꯅꯉꯣꯟꯗ ꯍꯩ ꯑꯁꯤ ꯄꯤꯖꯒꯅꯤ? ꯑꯩꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯁꯤꯗꯧꯔꯦꯗ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯥꯈꯪ ꯑꯁꯦꯡꯕꯅꯤꯗ, ꯂꯥꯏꯕꯛ ꯌꯦꯡꯖꯧ꯫ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯨꯝꯕ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯇꯟꯗꯕ꯭ꯔꯣ? ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯗ ꯑꯉꯥꯎꯕ ꯄꯥꯈꯪ꯫ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯑꯃꯨꯖꯥꯎ ꯄꯣꯏꯔꯩꯗ ꯆꯣꯡꯈꯠꯇꯨꯅ ꯅꯞꯁꯤꯜꯂꯛꯏ ꯀꯞꯅ ꯀꯞꯅ꯫ ꯍꯦꯕꯣꯟꯗꯨ ꯀꯣꯛꯐꯥꯕ, ꯅꯨꯄꯤ ꯐꯪꯗꯕꯣ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ, ꯑꯁꯨꯛ ꯁꯥꯊꯤꯕ, ꯃꯤꯀꯨꯞ ꯑꯃꯇ ꯃꯤꯠꯅ ꯆꯣꯏꯕ ꯌꯥꯗꯕ ꯎꯃꯪ ꯑꯁꯤꯗ ꯏꯊꯟꯇ ꯇꯨꯝꯍꯟꯗꯨꯅ ꯊꯝꯃꯝꯕ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯀꯔꯤꯅꯣꯕ? ꯄꯣꯏꯔꯩ ꯑꯃꯨꯖꯥꯎꯗ ꯐꯠ ꯏꯟꯊꯣꯛꯇꯨꯅ, ꯃꯤꯅꯥꯏ, ꯑꯗꯨ ꯈꯪꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯗꯤ? ꯁꯤꯗꯧꯒꯤ ꯈꯞ ꯈꯞ ꯆꯤꯡꯉꯒ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯔꯒ ꯂꯩꯊꯣꯛꯈ꯭ꯔꯕꯗꯨꯕꯨ ꯐꯅꯅꯕ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯄꯤꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯇꯅ ꯅꯪ ꯑꯃꯀꯣ? ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯗ ꯀꯩꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯁꯨ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯕꯨ ꯎꯕꯗ ꯂꯣꯏꯅ ꯇꯦꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎꯗꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯍꯩꯄꯥꯜ ꯂꯩꯄꯥꯜꯇꯅ ꯃꯀꯥ ꯐꯟꯅ ꯍꯧꯔꯤꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯨꯝꯒꯨꯝꯅ ꯆꯥꯎꯅ ꯐꯖꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯍꯜꯂꯤ꯫ ꯆꯨꯝꯅꯒꯤ ꯌꯨꯝ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯀꯌా ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯉꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯆꯠꯅꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯇꯥꯛꯄꯤꯔꯤ꯫
ꯃꯇꯧ ꯀꯔꯝꯅ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯆꯥ ꯈꯥꯏꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯁꯨ ꯍꯥꯏꯕꯤꯔꯝꯗꯨꯅ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯧ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯂꯩꯔꯤꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯨꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯥꯎꯊꯣꯛꯇꯨꯅ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ, ꯅꯨꯄꯤ ꯃꯍꯥꯛꯅꯁꯨ ꯎꯊꯣꯛꯂꯝꯗꯦ꯫ ꯉꯁꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯎꯍꯩ ꯈꯔꯕꯨ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯎꯍꯩ ꯀꯟꯅ ꯍꯦꯛꯂꯤ, ꯑꯗꯨꯒ ꯄꯣꯏꯔꯩ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ? ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯤꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯀꯔꯤ ꯁꯣꯏꯔꯒꯦ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯆꯥꯅꯕꯤ, ꯑꯩꯍꯥꯛꯅ ꯌꯦꯡꯕꯗꯤ ꯅꯍꯥꯛꯀꯤ ꯅꯐꯤ ꯀꯣꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯁꯥꯒꯠꯄꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯗꯤ ꯁꯥꯒꯠꯀꯅꯨ꯫ ꯅꯍꯥꯛꯅ ꯁꯥꯒꯠꯂꯤꯕ ꯁꯛꯇꯝꯗꯣ ꯀꯩꯁꯨ ꯐꯖꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ꯫ ꯑꯩꯗꯤ ꯁꯛ ꯊꯤꯗꯕꯅꯤꯀꯣ꯫ ꯍꯣꯏꯗ ꯃꯃꯥꯏ ꯈꯨꯝꯕ ꯃꯆꯤꯟ ꯈꯨꯝꯕ ꯃꯤ ꯊꯥꯖꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠ ꯑꯗꯨ ꯈꯛꯇꯪ ꯌꯦꯡꯗꯨꯅ ꯁꯥꯒꯠꯄ ꯁꯛꯇꯝꯁꯦ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯇꯧꯔꯨꯔꯦ꯫ ꯀꯔꯤ ꯊꯕꯛꯅꯣ? ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯨꯝꯂꯤꯕ ꯑꯄꯥꯕ ꯐꯤ ꯑꯗꯨ ꯍꯦꯛ ꯆꯤꯡꯊꯣꯛꯂꯨꯏ꯫ ꯐꯥꯕꯁꯨ ꯅꯪꯍꯧꯗꯦ, ꯃꯥꯏꯊꯣꯡꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯐꯤ ꯑꯗꯨꯅ ꯍꯦꯛ ꯂꯩꯃꯥꯏ ꯌꯧꯈꯤꯕꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯧꯖꯤꯛꯇ ꯑꯇꯤꯌꯥꯗ ꯏꯉꯥꯟ ꯉꯥꯟꯅ ꯂꯩꯆꯤꯟ ꯃꯐꯣꯜꯅ ꯂꯤꯔꯤ ꯂꯤꯔꯤ ꯂꯦꯡ ꯂꯦꯡ ꯆꯠꯇꯨꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯑꯃꯨꯕ ꯅꯣꯡꯂꯩ ꯃꯄꯩ ꯑꯣꯟꯈꯤꯗꯨꯅ ꯑꯀꯟꯕ ꯅꯣꯡ ꯍꯩꯊꯔꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯈꯣꯡꯒꯠꯇꯨꯅ ꯄꯨꯜꯂꯝꯕ ꯃꯁꯝ ꯑꯗꯨ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯀꯤꯟꯊꯔꯛꯂꯦ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯣꯡ ꯊꯨꯞꯄ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ ꯁꯛꯇꯝ ꯑꯗꯨ꯫ ꯑꯗꯨꯕꯨ ꯄꯥꯝꯃꯨꯅ ꯌꯦꯡꯖꯩ, ꯇꯞꯅ ꯇꯞꯅ ꯇꯥꯔꯤꯕ ꯑꯆꯣꯠꯄ ꯃꯁꯝ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯇꯠꯇꯨ ꯇꯠꯇꯨ ꯏꯀꯥꯏꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯥꯗꯤ ꯉꯥꯎꯔꯒ ꯇꯥꯒꯗꯧꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯣ? ꯑꯗꯨꯝꯅ ꯌꯦꯡꯒꯅꯨ꯫ ꯅꯪ ꯅꯁꯥꯅ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯀꯔꯤ ꯐꯪꯒꯅꯤ ꯈꯪꯉꯕ꯭ꯔꯥ? ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ? ꯅꯍꯥꯛ ꯁꯤꯅꯤꯡꯕ꯭ꯔꯥ? ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯤꯔꯣ, ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯒꯦ꯫ ꯃꯗꯨ ꯈꯟꯅ ꯅꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯣꯏ꯫ ꯃꯁꯤꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯊꯝꯕꯤꯔꯣ꯫ ꯀꯨꯏꯔꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯕ꯫ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯅꯤ? ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯉꯥꯡꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ? ꯑꯩꯍꯥꯛꯅ ꯁꯥꯒꯠꯂꯨꯕ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝꯁꯤꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯂꯣꯠꯄ ꯅꯠꯇ꯭ꯔꯥ? ꯍꯥꯏꯅꯩ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯃꯥꯏ ꯂꯣꯠꯄ ꯃꯆꯤꯟ ꯈꯨꯝꯕ ꯅꯨꯄꯤ ꯊꯥꯖꯒꯅꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯝꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯗꯨꯕꯨ ꯃꯤꯅ ꯎꯈꯤꯅꯤ ꯈꯟꯅ ꯂꯨꯁꯤꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯌꯥꯔꯦ, ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯉꯝꯖꯔꯣ, ꯑꯗꯨꯕꯨ ꯅꯁꯥꯅ ꯅꯔꯥꯜ ꯑꯃꯗꯤ ꯂꯪꯁꯤꯟꯖꯔꯨꯔꯕꯅꯤꯅ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯃꯗꯤ ꯄꯤꯕ ꯇꯥꯔꯦ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯩꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯖꯔꯒ ꯍꯔꯥꯎ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯂꯩꯈ꯭ꯔꯒꯦꯕ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯆꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯆꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈꯤꯕꯗꯣ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ? ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ? ꯏꯆꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯅꯦ? ꯂꯥꯝꯃꯦ ꯏꯃꯥ, ꯉꯔꯥꯡꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯥꯟꯇꯤꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯀꯞꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯦ ꯈꯟꯅ ꯆꯥꯛꯆꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯃꯆꯥ ꯐꯥꯎꯕꯗꯤ ꯇꯧꯍꯟꯕ ꯄꯥꯝꯗꯕꯅꯤ꯫ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯁꯤ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯃꯥꯕꯨ ꯊꯤꯅ ꯐꯨꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯁꯣꯟꯖꯔꯛꯏ꯫
ꯏꯃꯥ, ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯐꯨꯕꯤꯒꯅꯨ. ꯃꯃꯥ, ꯅꯥꯕ꯭ꯔꯣ ꯃꯣꯏꯅ ꯐꯨꯕꯁꯦ? ꯅꯪ ꯀꯞꯀꯅꯨ. ꯏꯃꯥ, ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯏꯃꯥ. ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯍꯦꯟꯖꯥ ꯄꯥꯈꯠꯅ ꯄꯣꯏꯔꯩꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ. ꯄꯣꯏꯔꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯖ ꯅꯨꯡꯁꯤꯅ ꯁꯣꯟꯖꯩ. ꯏꯃꯥ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ? ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯅꯤ ꯈꯜꯂꯨꯕ ꯅꯆꯥꯅ ꯏꯃꯥꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯕ. ꯅꯆꯥꯕꯨ ꯉꯥꯏꯕꯤꯔꯝꯈꯣ. ꯅꯆꯥ ꯁꯣꯏꯗꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯒꯅꯤ. ꯃꯕꯣꯛꯅꯤ ꯅꯨꯡꯁꯤꯖ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯍꯦꯟꯖꯥ ꯅꯨꯡꯉꯥꯏꯇꯅ ꯄꯣꯏꯔꯩꯒꯤ ꯈꯨꯠꯁꯥꯗꯨꯕꯨ ꯄꯥꯏꯁꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂ ꯃꯥꯜꯂꯤ. ꯍꯌꯦꯡ ꯏꯅꯨ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟꯌꯥꯏꯗ ꯍꯟꯕꯒꯤ ꯂꯝꯕꯤ ꯑꯩꯅ ꯇꯥꯛꯄꯤꯔꯒꯦ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯁꯨꯛꯊꯖꯩ. ꯃꯇꯧꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯗ ꯄꯣꯏꯔꯩ ꯃꯣꯡꯅ ꯅꯣꯛꯇꯨꯅ ꯀꯔꯤꯒꯤ ꯏꯊꯟꯇ ꯍꯟꯖꯔꯨꯒꯅꯤ? ꯆꯥꯅꯕꯤ ꯅꯍꯥꯛꯄꯨꯁꯨ ꯐꯨꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯒꯅꯤ. ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎ ꯍꯥꯀꯠꯆꯕ ꯍꯣꯠꯇꯨꯅ ꯍꯛꯀꯥꯝ ꯋꯥ ꯋꯥꯆꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯁ, ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯆꯨꯏꯍꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ. ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ. ꯑꯩꯗꯤ ꯈꯪꯗꯦꯍꯦ, ꯍꯟꯕ ꯉꯝꯈꯤꯔꯣꯏꯀꯣ. ꯍꯟꯅꯤꯡꯕ ꯅꯣꯏ ꯌꯨꯝꯗ ꯍꯜꯂꯣ. ꯑꯩꯗꯤ ꯎꯃꯪ ꯑꯁꯦ ꯁꯤ ꯑꯣꯏꯅ ꯉꯥꯛꯇꯨꯅ ꯂꯩꯍꯧꯔꯒꯦ. ꯃꯥꯏ ꯊꯣꯛꯄ ꯃꯉꯥ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯦꯡꯂꯒ ꯅꯣꯛꯆꯩ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯃꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯎꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ. ꯑꯉꯛꯄ ꯃꯐꯝꯅꯤ. ꯃꯐꯝ ꯑꯗꯨꯅ ꯈꯔ ꯁꯨꯛꯂꯞ ꯇꯧꯏ, ꯑꯗꯨꯕꯨ ꯃꯅꯨꯡ ꯌꯧꯅ ꯆꯪꯂꯛꯂꯕ ꯀꯥꯟꯗꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯆꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯑꯃꯨꯖꯥꯎ ꯃꯌꯥꯗ ꯎꯍꯩ ꯑꯃ ꯎꯝꯅ ꯀꯩꯅꯣ, ꯃꯐꯝꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯏꯇꯣꯞ ꯇꯣꯞꯄꯤ. ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯗ꯭ꯔꯤꯕ ꯃꯐꯝꯅꯤꯅ ꯐꯖꯈ꯭ꯔꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯣꯠꯆꯩ ꯑꯃ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯍꯦ, ꯃꯗꯨ ꯁꯣꯛꯀꯅꯨ. ꯃꯇꯧꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯎꯍꯩ ꯃꯔꯨ ꯑꯗꯨ ꯍꯦꯛ ꯄꯟꯈꯤ. ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯑꯗꯨ ꯁꯪꯇꯣꯛꯇꯨꯅ ꯈꯥꯡꯉꯤ. ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯅ ꯈꯨꯠꯆꯦꯞꯇꯨꯅ ꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯁꯨꯖꯤꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ. ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯨꯕꯣ? ꯆꯥꯕꯗ ꯆꯣꯞꯃꯜꯂꯤ. ꯎꯍꯩꯗꯨꯅ ꯄꯜꯂꯤꯕꯗꯣ ꯈꯤꯇꯗ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ. ꯃꯤꯑꯣꯏꯕ ꯅꯈꯣꯏꯁꯦ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯜꯂꯤ. ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ. ꯎꯔꯤꯕ ꯃꯈꯩ ꯄꯪꯆꯥꯗ ꯆꯥꯁꯤꯜꯂꯤ. ꯅꯁꯥꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯐꯣꯏ ꯃꯕꯨꯛ ꯄꯣꯛꯈꯥꯏꯒꯗꯕꯗꯣ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯏ. ꯑꯃꯨꯖꯥꯎ ꯁꯥꯎꯅꯤꯡꯅ ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯍꯥꯏꯅꯨꯗ. ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯍꯩꯁꯤꯡꯁꯤꯕꯨ ꯎꯔꯒ ꯀꯅꯥꯅ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯆꯥꯕꯤꯗꯅ ꯂꯩꯕꯗꯨꯗ ꯄꯥꯝꯃꯨꯗꯅ ꯆꯥꯕꯤꯕꯩ ꯋꯥꯅꯤ. ꯊꯣꯏꯅꯨꯅ ꯂꯐꯣꯏ ꯀꯧꯕꯅꯤ. ꯅꯪꯅ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯌꯥꯔꯦ, ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯅꯨꯄꯤ ꯉꯥꯛꯇ ꯄꯨꯟꯒꯗꯕꯅꯤ. ꯎꯃꯪ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯒꯗꯧꯔꯤꯕꯅꯤ. ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯟꯅꯤꯡꯉꯤ, ꯑꯗꯨꯅꯅꯦ ꯃꯐꯝ ꯑꯁꯦ ꯅꯈꯣꯏ ꯑꯊꯨꯕꯗ ꯊꯥꯗꯣꯛꯈ꯭ꯔꯣ. ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯏꯪꯅ ꯋꯥꯍꯪ ꯇꯧꯔꯛꯏ. ꯅꯍꯥꯛꯇꯤ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯒꯅꯤ? ꯑꯩꯈꯣꯏ ꯈꯛꯇꯃꯛꯂꯥ? ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯠꯇ꯭ꯔ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯗꯕ? ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯆꯍꯤ 100 ꯍꯦꯛ ꯐꯥꯔꯛꯄꯒ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ. ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯟꯅꯗꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯁꯤꯟꯕ ꯑꯁꯦ ꯎꯃꯪ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯅꯠꯇꯕ꯭ꯔꯥ? ꯍꯦꯟꯖꯥ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯑꯩꯅ ꯈꯜꯂꯨꯏ, ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯐꯪꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩ ꯍꯥꯏꯅ. ꯑꯗꯨꯕꯨ ꯑꯔꯥꯟꯕꯅꯤ. ꯃꯗꯨꯗꯤ ꯕꯟꯗꯤ ꯑꯣꯏꯔꯝꯂꯦ. ꯎꯃꯪ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯒꯨꯝꯕ. ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅ ꯁꯥꯒꯩ ꯑꯁꯤꯗ ꯇꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ. ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯇꯧꯔꯨꯕ ꯉꯝꯒꯅꯤ? ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯕꯅꯤ. ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯕు ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ. ꯃꯄꯥꯟꯒꯤ ꯐꯖꯕ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ. ꯕꯣꯟꯗꯤꯒꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯧꯊꯣꯛꯀꯅꯤ. ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯈꯣꯏꯒꯨꯝꯅ ꯍꯤꯡꯕꯗꯤ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛꯅ ꯉꯝꯒꯅꯤ? ꯁꯣꯏꯗꯅ ꯑꯩꯕꯨ ꯊꯤꯔꯛꯀꯅꯤ. ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ. ꯅꯍꯥꯛꯄꯨ ꯁꯦꯟꯅꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ. ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯥꯞ ꯐꯪꯗꯨꯅ ꯆꯍꯤ 50 ꯐꯥꯅ ꯄꯨꯟꯁꯤꯕ ꯉꯝꯂꯦ. ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯈꯨꯔꯨꯝꯖꯒꯅꯤ.
ꯅꯍꯥꯛꯀꯤ ꯁꯥꯞꯄꯨ ꯀꯣꯛꯅꯕ ꯂꯝꯕꯤ ꯊꯤꯒꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯃꯗꯤ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯐꯥꯎꯕ ꯀꯛꯄ ꯉꯝꯂꯔꯣꯏꯗꯕ ꯁꯥꯞꯅꯤ꯫ ꯀꯔꯤꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯂꯣꯏ? ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯗꯨꯗ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯍꯥꯛꯁꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥ ꯉꯥꯡꯕ ꯍꯩꯕꯅꯣ? ꯄꯣꯏꯔꯩꯒꯤ ꯋꯥꯍꯩꯗ ꯄꯦꯟꯖꯔꯗꯨꯅ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯈꯤ ꯅꯤꯡꯇꯝꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯗꯨ꯫ ꯉꯁꯥꯏ ꯃꯈꯩ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯝꯕ ꯆꯤꯡꯈꯩ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯋꯥ ꯋꯥ ꯃꯥꯜꯂꯦꯍꯦ, ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯏꯕꯣ? ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯗꯤ ꯔꯥꯁ ꯂꯤꯂꯥꯗꯒꯤ ꯍꯦꯜꯂꯤ꯫ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯒ ꯂꯩꯍꯧꯔꯦꯍꯦ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯁꯨꯗ ꯂꯤꯕ ꯌꯥꯕ ꯋꯥꯔꯤꯅꯤꯅꯦ꯫ ꯌꯥꯏ ꯌꯥꯏ꯫ ꯄꯣꯏꯔꯩ ꯇꯥꯟ ꯀꯥꯏꯕ ꯃꯇꯥꯎ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯃ ꯈꯨꯝꯗꯨꯅ ꯊꯣꯝꯂꯛꯏ꯫ ꯑꯌꯨꯃꯥ, ꯅꯥꯏꯅꯦ ꯃꯤꯅꯥꯏꯁꯤꯗꯤ, ꯀꯣꯛꯀ ꯂꯣꯏ ꯀꯥꯏꯗꯣꯔꯤ꯫ ꯏꯕꯣ, ꯁꯨꯃꯥꯏꯅ ꯇꯥꯟꯊꯣꯛꯀꯅꯤ ꯈꯪꯉꯝꯃꯗꯤꯅꯦ ꯄꯨꯔꯛꯑꯝꯃꯣꯏꯗꯕꯅꯤꯅ꯫ ꯏꯁ, ꯅꯪꯅ ꯄꯨꯔꯛꯄ꯭ꯔꯣ? ꯌꯦꯠꯄꯤꯔꯣꯏ ꯌꯦꯠꯄꯤꯔꯣꯏ, ꯑꯩꯒꯤꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅꯨꯗꯣ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯗꯕꯅꯤ꯫ ꯅꯪꯅ ꯌꯨꯝ ꯌꯧꯕꯗꯗꯤ ꯊꯣꯏꯅꯨꯗꯣ ꯃꯆꯥ ꯌꯥꯎꯔꯝꯃꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯀꯩꯅꯣ, ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯛꯏꯁꯤꯕꯨ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯒꯦꯅꯦ? ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯕꯣ꯫ ꯍꯦꯟꯖꯥꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 18ꯒ ꯊꯥ 9, ꯅꯨꯃꯤꯠ 29ꯅꯤ ꯐꯥꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯅꯣ, ꯌꯥꯔꯣꯏꯍꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯛ ꯊꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯍꯤ 18 ꯐꯥꯔꯝꯃꯤꯕ? ꯑꯁ, ꯋꯥ ꯂꯣꯏꯅ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ꯫ ꯀꯩꯅꯣ, ꯑꯩ ꯅꯨꯄꯤ ꯐꯪꯗꯗꯅ ꯇꯣꯛꯑꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯦ ꯅꯨꯄꯥ, ꯃꯐꯝ ꯑꯁꯦ ꯁꯪꯁꯥꯔ ꯑꯃꯒꯨꯝꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯞꯇꯣꯔꯛꯑꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯣꯡꯃꯒ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯒꯤ ꯊꯥ 6ꯀ ꯅꯨꯃꯤꯠ 13ꯀꯕꯨ ꯃꯥꯟꯅꯩꯗꯣ꯫ ꯑꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯃꯥꯡꯉꯦꯗꯅ꯫ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯍꯜꯂꯁꯤ꯫ ꯌꯨꯝꯗ ꯊꯣꯏꯅꯨꯗꯣ ꯌꯨꯝ ꯄꯥꯜꯂꯝꯃꯅꯤꯕ꯫ ꯅꯣꯏ ꯑꯅꯤꯗꯤ ꯍꯥꯏꯅ ꯊꯨꯡꯅꯈꯤꯗꯣꯔꯦ꯫ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯇꯣꯞꯄꯗꯒ ꯌꯨꯝ ꯄꯥꯜꯂꯝꯕ ꯊꯣꯛꯂꯒꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯪꯅ ꯃꯇꯝ ꯑꯁꯤꯕꯨ ꯍꯪꯒꯠꯍꯟꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯃꯗꯨꯕꯨ ꯑꯩꯅ ꯉꯝꯕ ꯊꯕꯛꯂꯣ? ꯀꯔꯤꯒꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯣ? ꯅꯇꯨ ꯀꯥꯏꯅꯅꯤꯅ ꯀꯤꯔꯗꯤ? ꯑꯁ, ꯑꯗꯨꯕꯨ ꯑꯩꯅ ꯊꯑꯣꯏꯀꯤ ꯏꯟꯅꯔꯛꯄ꯭ꯔꯣ? ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯍꯟꯒꯅꯤ? ꯑꯩ ꯈꯪꯗꯦ, ꯅꯪꯒꯤ ꯑꯉꯥꯎꯕ ꯃꯔꯨꯞꯇꯨꯗ ꯍꯪꯉꯨ꯫ ꯂꯝꯕꯤꯗꯤ ꯅꯪꯅ ꯇꯥꯛꯇꯧ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯌꯨꯝ ꯍꯟꯕꯗ ꯎꯍꯩ ꯈꯔ ꯍꯦꯛꯑꯒ ꯄꯨꯈꯤꯒꯦ, ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯖꯅꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯗꯤ ꯁꯤꯒꯨꯝꯕ ꯎꯍꯩꯁꯦ ꯑꯃꯠꯇ ꯄꯥꯟꯗꯦ, ꯑꯗꯨꯅ ꯄꯤꯖꯅꯤꯡꯉꯦꯕ꯫ ꯄꯣꯏꯔꯩ ꯑꯃꯨꯖꯥꯎꯗ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯅꯪ ꯑꯃꯅꯦ ꯊꯤꯕꯣꯡꯒꯤ ꯃꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯗꯨꯅ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯎꯃꯪ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ꯫ ꯃꯗꯨ ꯂꯥꯛꯂꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯃꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩꯗ ꯑꯀꯟꯕ ꯁꯔꯤ ꯋꯥꯁꯛ ꯑꯃ ꯁꯛꯇꯨꯅ ꯎꯃꯪ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯋꯥꯁꯛꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯂꯝꯂꯣꯏ ꯈꯨꯜ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯉꯨꯔꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯥꯟꯇꯤꯅꯁꯨ ꯃꯃꯧꯕꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯑꯃꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯖꯥꯒꯤ ꯃꯁꯥꯗ ꯑꯆꯝꯕ ꯁꯛꯇꯤ ꯈꯔꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯇ ꯎꯍꯜꯂꯕꯗ ꯊꯥꯖꯕꯤꯔꯝꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯊꯥꯖꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯟꯖꯥꯒꯤ ꯃꯄꯥꯟꯗꯒꯤ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯂꯛꯅ ꯁꯣꯟꯅꯔꯝꯃꯤ ꯑꯃꯗꯤ ꯍꯦꯟꯖꯥꯒꯤ ꯐꯖꯕꯕꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯃꯥꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯑꯥꯔꯊ ꯈꯪꯍꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯜꯂꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩ, ꯉꯁꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯉꯁꯤꯅ ꯀꯔꯤ ꯍꯌꯦꯡꯅ ꯀꯔꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯊꯥꯖꯗꯅ ꯑꯣꯏꯔꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯑꯁꯤꯅ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯔꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯗꯣ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯉꯥꯛꯅꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯅ ꯄꯣꯏꯔꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯍꯦꯟꯖꯥ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯏ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯂꯣꯏꯔꯝꯂꯦ꯫
ꯃꯃꯤꯠꯇꯨꯅ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯄꯣꯏꯔꯩ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯟꯖꯥꯒꯤ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯀꯔꯤ ꯐꯠꯇꯕ ꯃꯪꯉꯨꯔꯒꯦ? ꯅꯁꯥꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯇꯥꯗ꯭ꯔꯤꯕꯗꯨꯕꯣ? ꯁꯣꯔꯗꯣ ꯑꯝꯇ ꯐꯖꯅ ꯍꯣꯟꯗꯣꯛꯎꯁꯤ꯫ ꯅꯨꯄꯥ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈ꯭ꯔꯤꯕꯗꯣ ꯑꯆꯝꯕꯗꯤ ꯑꯣꯏ꯫ ꯏꯁꯥꯁꯦ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯗꯨꯅ ꯑꯩꯕꯨ ꯑꯆꯝꯕ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯔꯝꯗꯕꯅꯣ? ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯣꯏꯔꯩ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯂꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯏ, ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯧ ꯍꯥꯏꯕꯒꯨꯝꯅ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯕꯅꯣ? ꯃꯪꯒꯤ ꯋꯥꯕꯨ ꯃꯈꯣꯡ ꯃꯪꯅꯤ ꯈꯟꯗꯣꯛ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯑꯩ ꯁꯪꯕꯤꯒꯦꯀꯣ, ꯇꯨꯝꯊꯣꯛ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯝꯅ ꯈꯟꯗꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯂꯩꯇꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ, ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯒꯅꯨꯀꯣ꯫ ꯋꯥꯈꯜꯁꯦ ꯏꯔꯨꯝ ꯂꯨꯝꯖꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯅꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯅꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯒꯅꯤ? ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅꯗꯤ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯄꯣꯏꯔꯩ ꯍꯦꯟꯖꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯤ꯫ ꯋꯥꯈꯜ ꯑꯗꯨꯁꯨ ꯆꯝꯊꯣꯛꯅꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯥꯕꯨ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯅꯍꯥꯛꯄꯨ ꯃꯄꯨꯡ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ꯫ ꯌꯥꯔꯤꯁꯦ, ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ꯫ ꯋꯥꯈꯜ ꯋꯥꯅꯅꯕ ꯊꯕꯛ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ, ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ꯫ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ꯫ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯃꯁꯤ ꯅꯉꯣꯟꯗ ꯈꯪꯍꯟꯍꯧꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ꯫ ꯀꯔꯤ ꯋꯥꯐꯝ ꯅꯍꯥꯛꯅ ꯑꯗꯨꯛ ꯂꯨꯝꯅ ꯂꯧꯔꯤꯕ? ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯪꯒ ꯑꯩꯒꯁꯦ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ꯭ꯔꯅꯦ? ꯊꯥꯖꯗꯅ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ? ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯍꯧꯖꯤꯜꯂꯝꯂꯦꯀꯣ꯫ ꯎꯃꯪ ꯑꯗꯨꯗ ꯅꯪ ꯑꯩ ꯊꯦꯡꯅꯈꯤꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯁꯤꯅꯁꯨ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯕꯨꯗꯤ ꯅꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯕꯁꯨ ꯊꯋꯥꯏ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯃꯄꯨꯅ ꯆꯥꯟꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯄꯣꯏꯔꯩ ꯂꯥꯡꯇꯛꯅꯅ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯆꯥꯟꯕꯤꯗ꯭ꯔꯦ? ꯆꯥꯟꯕꯤꯗ꯭ꯔꯦ ꯍꯥꯏꯔꯕ? ꯃꯔꯝꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯔꯣꯏ꯫ ꯃꯇꯝ ꯈꯔ ꯈꯛꯇꯃꯛ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯒꯗꯕ꯫ ꯃꯍꯥꯛꯅ ꯆꯍꯤ 19 ꯁꯨꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯈꯥꯝꯂꯨꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯏꯃꯥ ꯏꯆꯥꯒ ꯈꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ꯫ ꯊꯋꯥꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯒꯅꯤ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯖꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯖꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯁꯨ꯫ ꯃꯇꯝ ꯃꯥꯗꯤ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯖꯥ ꯃꯄꯨꯡ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯃꯥꯏꯕ ꯀꯌꯥ ꯆꯪꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯍꯔꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯃꯍꯥꯛꯇꯤ ꯍꯔꯥꯎꯐꯝ ꯈꯪꯗꯦ꯫ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯃꯁꯥꯗꯣ ꯃꯆꯤꯟꯗꯁꯨ ꯃꯄꯨ ꯃꯥꯕꯨ ꯁꯣꯟꯖꯩ꯫ ꯍꯦꯟꯖꯥꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯃꯁꯨꯗꯨ ꯎꯕꯗ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯤ꯫ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅꯅꯕ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯍꯪꯖꯩ, ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ? ꯋꯥꯗꯣ ꯍꯪꯕ ꯉꯝꯗ ꯂꯩ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯃꯇꯧ ꯑꯗꯨꯗ, ꯍꯩꯃ ꯄꯣꯏꯔꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯍꯥꯛꯄꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯅꯆꯥꯒꯤ ꯃꯔꯝꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯆꯥꯗꯣ꯫ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯐꯖꯕꯁꯨ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯒꯅꯤ? ꯃꯃꯥ ꯃꯄꯥ ꯐꯖꯕꯅꯤꯅ꯫ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯏꯅꯦ,
ꯍꯣꯏꯅꯦ, ꯏꯅꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯦ. ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯔꯣ? ꯑꯩꯁꯦ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯅꯪꯕꯨ ꯎꯗ꯭ꯔꯤꯕꯔꯣ? ꯀꯔꯤꯅꯣ ꯅꯁꯥꯗꯨꯕꯨ ꯏꯊꯛ ꯊꯛꯀꯠꯂꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. ꯏꯃꯥ ꯊꯣꯔꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯪꯒꯦ ꯍꯥꯏꯗꯨꯅ. ꯑꯍꯥꯟꯕ ꯑꯣꯏꯕꯁꯤꯗ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯦ. ꯀꯩꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯄꯣꯏꯔꯩ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤ. ꯃꯗꯨ ꯎꯕꯗ ꯍꯦꯟꯖꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯞꯂꯞꯅ ꯀꯧꯔꯛꯏ. ꯄꯣꯏꯔꯩ ꯃꯥꯁꯣꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ. ꯀꯩ ꯍꯥꯏꯒꯦ? ꯀꯩ ꯇꯧꯕ ꯌꯥꯎ? ꯅꯠꯇ꯭ꯔꯒ ꯀꯩ ꯆꯥꯅꯤꯡ? ꯀꯩ ꯄꯥꯝꯒꯦ ꯍꯥꯏꯔꯛꯑꯣ? ꯀꯩꯝꯇ ꯄꯥꯝꯗꯦ. ꯅꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯄꯁꯦ ꯎꯖꯔꯒ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ. ꯍꯥꯏꯐꯝ ꯈꯪꯗꯅꯁꯨ ꯋꯥꯏ. ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯁꯛꯐꯝꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯖꯔꯒ ꯂꯩꯅꯤꯡꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯃꯝꯗ꯭ꯔꯤ. ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯔꯣꯏꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯑꯩ ꯆꯠꯃꯤꯟꯅꯁꯤꯀꯣ. ꯍꯦꯟꯖꯥꯒꯤ ꯈꯨꯠꯁꯥꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯥꯏꯁꯤꯟꯕꯤꯗꯨꯅ ꯈꯨꯝꯂꯛꯏ. ꯃꯊꯪꯒꯤ ꯃꯄꯣꯛ ꯈꯛꯇ ꯅꯠꯇꯦ, ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦꯅ. ꯑꯃꯗꯅꯗꯤ ꯂꯤꯁꯤꯡ ꯍꯪꯉꯨ. ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯗꯣꯏꯅꯤ. ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯁꯤꯒ ꯑꯩꯍꯥꯛꯀ ꯀꯅꯥꯅ ꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕ? ꯑꯝꯇ ꯍꯥꯏꯔꯛꯑꯣ, ꯑꯩ ꯇꯥꯒꯦꯕ. ꯅꯨꯡꯁꯤ, ꯑꯅꯤꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ. ꯑꯩꯒꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯃꯃꯥꯅ ꯍꯛꯄ ꯑꯣꯏꯅ ꯈꯟꯒꯅꯤ. ꯃꯁꯤꯅ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅꯏꯍꯦꯟ ꯍꯦꯜꯂꯤ. ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯪꯅ ꯅꯨꯡꯁꯤꯕꯏꯍꯦꯟ ꯍꯦꯜꯂꯤ. ꯄꯣꯏꯔꯩ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯦꯟꯖꯥ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯠꯂꯨ ꯄꯤꯍꯧꯗꯨꯅ ꯄꯣꯏꯔꯩ ꯃꯥꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯍꯥꯛꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯑꯗꯣ ꯋꯥꯎꯔꯤ ꯇꯥꯍꯧꯕꯗ ꯑꯉꯥꯡ ꯑꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯇꯥꯈꯤ. ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ. ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯈꯪꯈ꯭ꯔꯕꯅꯤ. ꯉꯁꯥꯏ ꯃꯈꯩ ꯑꯗꯨ ꯊꯃꯣꯏ ꯑꯗꯨ ꯀꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯍꯜꯂꯤ ꯃꯅꯤꯡ ꯇꯝꯅ. ꯉꯁꯥꯏ ꯑꯃꯥꯏꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯁꯥꯊꯤꯅ ꯀꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯟꯖꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯕꯅꯤ. ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛ ꯂꯥꯎꯅ ꯌꯥꯝꯅ ꯋꯥꯅ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ. ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯅꯨ. ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯟꯒꯅꯨ. ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇꯦ. ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ. ꯌꯦꯡꯉꯨꯅꯤ, ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ. ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯒꯅꯤ? ꯅꯨꯡꯁꯤꯔꯕ ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯜꯅꯤ. ꯃꯤꯅ ꯑꯉꯥꯡ ꯑꯁꯦ ꯃꯃꯥ ꯃꯥꯜꯂꯤ ꯍꯥꯏ. ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯆꯩꯅꯥ ꯑꯃ ꯍꯥꯞꯂꯤꯕꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯃꯇꯥꯡꯅꯤ. ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯤꯠꯂꯨꯗꯅ ꯏꯔꯥ ꯆꯦꯟ, ꯆꯤꯟꯕꯥꯜꯗꯅ ꯃꯣꯃꯣꯟ ꯅꯣꯛ ꯃꯆꯥꯒꯤ ꯋꯥꯔꯤ ꯁꯥꯖꯔꯤ. ꯈꯪꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯥꯏꯒꯦꯁꯦ, ꯃꯃꯥ ꯃꯁꯛ ꯐꯖꯕꯤ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ, ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤꯅꯤ ꯏꯆꯥꯅ ꯃꯃꯥ ꯃꯥꯜꯂꯤꯁꯦ. ꯀꯅꯥꯅ ꯍꯥꯏꯕ ꯑꯗꯨꯗꯤ? ꯃꯨꯟꯅ ꯌꯦꯡꯅꯕꯗꯤ ꯅꯍꯥꯛ ꯃꯥꯜꯂꯤꯁꯤꯗꯤ. ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯗꯣꯛꯇꯕ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤ ꯅꯠꯇ꯭ꯔꯥ ꯂꯣꯟꯅꯃꯛꯄꯨ ꯂꯩꯔꯤꯕꯁꯤꯗꯤ? ꯑꯁꯨꯝꯅ ꯑꯋꯥꯕ ꯂꯣꯠꯁꯤꯟꯖꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯩ. ꯋꯥꯈꯜ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯩ. ꯀꯔꯤ ꯅꯨꯡꯗꯝ ꯈꯣꯜꯕꯨ ꯀꯧꯕꯒꯦ? ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯁꯤꯔꯥ? ꯀꯧꯕ꯭ꯔꯥ ꯃꯁꯤ ꯆꯥꯡꯌꯦꯡ? ꯑꯁꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯅꯣ? ꯍꯥꯏꯁꯤꯔꯥ? ꯇꯥꯟꯅꯁꯤꯔꯥ? ꯋꯥꯔꯧꯁꯤꯔꯥ? ꯀꯅꯥꯗꯕꯨ ꯇꯥꯏꯅꯒꯅꯤ ꯄꯨꯟꯁꯤꯒꯤ ꯃꯈꯜ ꯃꯊꯦꯜꯁꯤꯡ ꯑꯁꯤꯕꯨ? ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯀꯨꯝꯍꯩꯅꯤ, ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩ ꯑꯃꯅꯤ. ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯂꯥꯏꯕꯛꯄꯨ ꯀꯅꯥꯅ ꯀꯛꯄ ꯉꯝꯒꯅꯤ? ꯄꯪꯅ ꯄꯥꯜꯂꯤ ꯇꯥꯏꯕꯪꯄꯥꯜ, ꯇꯣꯟꯗ ꯇꯣꯜꯂꯤ ꯃꯤꯑꯣꯏꯄꯣ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯂꯥꯞꯈ꯭ꯔꯦ. ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯍꯦꯟꯖꯥ. ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯉꯥꯟꯕꯤ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯛ ꯆꯦꯛꯁꯤꯟꯅꯗꯤ ꯁꯦꯟꯅꯖꯈꯤꯕꯅꯤ. ꯄꯣꯏꯔꯩ ꯍꯧꯖꯤꯛꯇꯤ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯦ. ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯇꯧꯗ ꯑꯗꯨꯃꯛ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫
ꯃꯄꯨ ꯃꯍꯥꯛꯄꯨꯁꯨ ꯄꯨꯛꯅꯤꯡꯗ ꯁꯥꯊꯤꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯇ ꯅꯠꯇꯅ ꯃꯆꯥꯁꯨ ꯃꯐꯝ ꯈꯪꯗ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯕꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯦ ꯄꯣꯏꯔꯩ ꯃꯍꯥꯛꯅ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯤꯅ ꯌꯦꯛꯂꯤꯕꯅꯣ ꯁꯛꯎꯗꯕ ꯃꯍꯥꯛꯇ? ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯇꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯄꯣꯏꯔꯩ ꯃꯄꯤ ꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯃꯅ ꯍꯪꯂꯛꯏ, "ꯄꯨꯄꯨ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯈ꯭ꯔꯕꯒꯦ? ꯑꯃꯨꯛ ꯍꯟꯅ ꯄꯨꯄꯨꯒꯤ ꯏꯆꯥꯗꯣ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯄꯨꯄꯨꯒꯤ ꯅꯥꯛꯇ?" "ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯍꯥꯛꯀꯤ ꯋꯥꯁꯛꯅꯤ꯫ ꯑꯩꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯈꯤꯒꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯒꯅꯤ? ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯄꯨꯄꯨ?" ꯑꯉꯥꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯨꯏꯖꯤꯜꯂꯝꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯨꯡ ꯌꯥꯎꯔꯕ ꯂꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯣꯏꯅꯅꯕ ꯈꯨꯗꯣꯜꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯦ ꯂꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯆꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯄꯣꯏꯔꯩꯅ ꯑꯉꯥꯡꯁꯤꯡꯗ ꯃꯕꯣꯛꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯂꯤꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤꯗꯨ ꯂꯤꯕꯤꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗꯁꯨ ꯎꯃꯪ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕ ꯄꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯣꯏꯔꯩ ꯃꯍꯥꯛꯁꯨ ꯑꯔꯣꯏꯕꯗ ꯎꯃꯪ ꯑꯗꯨꯗ ꯌꯧꯕ ꯉꯝꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯉꯟꯕꯤꯒ ꯊꯦꯡꯅꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯖꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫